Paliba Lengagasina the Manipur State Policy on Substance Use listing ani taramapan haina mingthonba draft policy asi khara hena kupthana yenghaning bugya pamba kaya maikai kya dagi fongdokna claim draft policy asi da gender gi matangda kai hena kupthadabagi mami amasu chauna tare karigumba draft policy asi da nupi gi oina tokhaiba wafam khara yaudrabade miyam gi yaifana basemga dawriba policy asi kangka thang oina thokane hiramasida tom tv gi pawdamu malogminase ama oiraga ni cha cha ena su ko moi de su kai hai ni mi yeng na taba yeng ba si su yaning da balai hai ba nam di moi da khara moi si chaning da charak pana tram ni na moi si edik oiram ni na moi da yengning da de hai ga di kitang la thok pi ba mawon da gi ko no mi ngon da thina ngang bi da ba thina taw bi da ba ma gi ngam jabi da ma lai sino na traga ma gi phana ngai taw ba ngam dra ga di phattara ngai si taw gi roi su Mayai ka bachinjak chaduna tokhai balambi chaluraba kayabu khunai asina thengkhang kayada na thaiduna thambada natana hanthaba mityeng da yengduna punsi chuppa hogatpa ngamdana ba hotnarabra haibasini Lengak na semkhiba the Manipur State Policy on Substance listing ani taramapan haiba draft policy ama lengak na puthokrabasu draft policy asida chithaba kaya amadi yauri policy asi gender gi matangda ka hena pandaba maramna drug sisanaba nupi kayadi awaba oiri Nupa nupi ani gi khenaba kaya leiriba asina drug chaba nupi kayadi matam pumbada crime achoba ama tawbagum launarakli Draft Manipur State Policy on Substance Use 2019 haidana draft ama thoe thokpasidi sida akoina sum moina feedback pir ukhulu na hojikti moigi social welfare department gi website da thangalle adabu unfortunately principal secretary the feedback si comment or suggestion de pbro haraga akoi email address hapakte aduna hojiki covid ki matam sida sida paperless oiro paper with transfer toronu akoi digital when transfer to digital format transfer to hire sida asi yorok tabsina comment piba kan sida yamna khudong cha da khara adum lei masima masana akoi consent pidragadi leng ba yaro yana yamna core edik oi graba mi singda di masagi decision si lobong ngam da bagan si moidi layeng roidra haibi question ama adum lei akoigi gender specific oi basi yaudi si de anum khallew Khunai asida nupa na mayai ka bachinjak charabadi lamhen bani haiba aduga nupi na drug charagana oktabi lamchan naidabi amagum launari Lengak na puthokraba draft policy asida nupi drug chaba kayagi oiba akhanaba thausil yaudrabadi semgadoriba policy asina drug sisinariba nupi kayadadi kanaba piba ngamloidori haibasini hoi hojik laiba manipur laiba rehab ani sida 15 bedded lai amamamda sida sometimes adum hoina thamgen chaluba kanda hojikti se thangdre gumba du mam se hanjan jan thengnare siguma mam se laibanina hojik drug policy ma sem doibagi tarappa khongkhang se sum yam nungai jai adubu loina na adum nupi gi matang sida khatang midyeng changjan biraga kyani policy sem ba sida yaubi hona bana media gi thong da appeal to jari ijat yon ba adagi thuba chaiba tauba anaina taubagi mahutta adum chai ba mi dugi phana ba imung manung lairaga na imung manunga club tuga maya pai bi khana biraga adum phana ba taubiba moi laing sangda thingbiba adu pame Khunai asi nupi bu thak wangna thangatpa khunai amani haina chinda kayarak laurabasu warep lauramdai matamdadi nupa khaktagi wafamda yumfam oraga warep lawi haibada haimanba thokloi haibasini Draft policy asida miyam gi oiba wakhalon kaya piraknaba haizarabasu miyam gi mot thazanfam mamut tana draft policy asida haiba ude karigomba office chatuna pisangadaba oirabadi miyam gi maikaidagi tongan ba wafam kaya lakpagi chang hanthagani haibasini society ni napana tawa koi haidi hai ko koi dinu pi the freedom yam pi adegi samaj na pi gi role yamna chawi kholi haraga so decision making gi steps ila kan sida napa ngakran lowe ba nupi yohonde even adultery tawre nupam to maru kokte nupi de se maru kokpi adona nupi si akoi gi property oina ubagi wakhan si hojik su dum hongba ngamdri ana drug ki
सी योलमे नत्रगा चारमे न फा कान नुपी ददी एदा टारगेट तौने बा मरु कोपनी खंगदे अमने के दौने खोंगोइना तौने हजिकी बेस्टी रिहैब ता थिनबीबा चाही निम्फु हेना लमदम असिदा ड्रग की वाथोकसिंग अदुमक थोकतुना लागली वाथोकसिंग असिबु लोइसनबगी दमकता लाइंगाक अमदि मरि लेना बलोइसंग की माइकैदगी ड्रग की वारोइसिन असि पुरकनबगी दमकता अदुमक होटनरि अदुबु होटनरिङै चैरकता हेना कारगा नांदरकुमना ड्रग की मायोक्ता लेना ड्रग न खुनाय असिबु योसलकपगी मम्मी अमदि तारे हिरमसिगी मतंगदा कैमरा पर्सन इबुंगो लोइनना फाउदम जरिबा याइफबा मैतै खरिबम टाइम्स ऑफ मणिपुर इम्फाल।